Hi ma'am, ngasi mo laksare ngasi na chacha gudurpise yen makhong ne bako. Si maina sange na tawase kuira bane yen makhong khatane. Keji anei ne. Do yam chara hawak ta bhaijara ge ko. Morok sangadra khangdeta. Kasi chaya de. Sour. Hawdi hawa. Khokpadi yam waba.
Madu kan biawe.
찍긴 동네 가이드 찍보나 얘는 공복다 ꯑꯗꯨꯝ ꯆꯥꯁꯤꯜꯂ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯆꯥꯔ ꯆꯟꯒꯗ꯭ꯔꯥ ꯍꯥꯏꯔ ꯊꯥꯡꯒꯠꯂꯤꯗꯨ ꯇꯧ ꯃꯔꯨꯗꯣ 이싱 다 해놔 ꯊꯥꯡꯒꯠꯂꯦ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯡꯉꯝꯃꯦ ꯑꯗꯨꯒ ꯁꯤ ꯌꯥꯝ ꯆꯥꯡꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯁꯥꯎꯅꯤꯡꯉꯦꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯅ ꯃꯤꯅ ꯀꯃꯥꯏꯅ ꯆꯥꯕꯅꯣ ꯈꯪꯗꯦ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯈꯨꯊꯣꯡꯗꯨꯁꯨ ꯇꯥꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯁꯔꯨꯁꯤꯐꯥꯎ ꯕꯔꯥ ꯕꯔꯥ ꯇꯣꯏꯒꯩ ꯊꯣꯡꯒꯦ ꯇꯧꯅ ꯌꯥꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯆꯈꯥꯎꯁꯤ 잉어버 ꯌꯥꯝ ꯀꯟꯖꯜꯂꯦ 얘는 콩나물이 디스터브다고 사이버도 뭘 어떻게 씻기 때문에 뭐가
ꯊꯨꯝꯃꯤꯅꯦ ꯑꯩꯅ ꯊꯣꯡꯒꯦ ꯈꯟꯕ ꯈꯨꯊꯣꯡꯗꯣ ꯌꯧꯈꯤꯗꯔꯦ ꯑꯩꯅ ꯊꯣꯡꯅꯤꯡꯕ ꯄꯥꯝꯕꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯦ 이거만 먹더니 아이게 사대봐 그 종류 빨래 가기 사담 그나 아니 사대나 모르니까 아니나 그래 반지도 사대지 모르게 마하고 망이 하이바 말 땅 사대야 돼 마삭지게 사이도 사는 또 누시디 이제 모르고 또 싸게 또 사 아 레이데 살래 레이데 살래 안 먹을게 Ay, mo na jam na. Morok sage na. Na. Này sai. Mà sao có bao giờ chỉ sao quá nhỉ? Một thằng này. Mày làm sao bằng này? Sao ở này làm này? 짝 야우더니 숭앙감 되게 이노는데 왜냐면 또 인게 앞자 해버 튀겠고 마, 니, 오흠, 머리, 멍, 따루, 따릿, 빠, 마pan, 따라 trong mà thôi trai thôi trong đời trai mi trong mà trả tụ cái gì mà hết là sao đấy anh đi ô mà đi mang hạt thôi cái đó qua cái gì mà đi phá dress để lấy mà dạy nó cái gì mà cái hết là sao rồi ngầm riêng cái nó đâu mà này đã ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯃꯦ ꯁꯤ ꯆꯥꯔꯁꯨ ꯆꯥꯛ ꯌꯥꯎꯗꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯦ ꯉꯝꯕ꯭ꯔꯅ ꯌꯦꯡꯕꯅꯦꯕꯀꯣ ꯉꯝꯗꯦ ꯑꯩꯅ ꯊꯣꯡꯕ ꯄꯥꯝꯕ ꯈꯨꯊꯣꯡꯗꯨꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯍꯦꯟꯖꯥꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯆꯥꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ